पाउचे युमफम ओइबा मरुइबा पाउ खरा अपडेट तौजरे पुलिस प्रेस के स्टिकर सिजिन्नरागा ड्रग लल्लोनलमबा मियोय अनि फारे लैगा की वार ऑन ड्रग की मखा चथरकबा ड्राइव द पुलिस अमदी प्रेस के स्टिकर सिजिन्नरागा ड्रग लल्लोनलमबा मियोय अनि ड्रग कोनना इम्फाल ईस्ट नार्कोटिक सेल न फारे पुलिस की पाउना हाई फारबा मियोय अनि अदुदी खेरगाव यमखाइबम मखा लेकाइदगी एमडी शेरखान एलाइस आजम खान सही कुंट्रागनिथोय अपोकबा लेखिद्रबा एमडी इंडेन अमदी खेत्री यंगबी लेकाइदगी एमडी सापिखोर सही कुंगमापन अपोकबा लेखिद्रबा एमडी मुजिबुर रहमान हाइरे फारबा मियोय अनि अदु ngasi इरिलबुंग पुलिस स्टेशन दा पाउमिसिंगी ममांगदा पुथोकलदुना इम्फाल ईस्ट डिस्ट्रिक्ट की पुलिस की एसपी जोगे संट्रा ऑबिजमना हाइकिबदा ngarang nungtil pung ahum makharam taba matamda district police asin akakna pau ama phangbadage narcotic cell ki team ani amade youth athletic YADA khergawge member sing chauna chathaba drive the MD Sherkhan Allies Azam Khan Aroiba Mu Esi Kongba Standard College manake crossing dagi phabane mahak press staff sticker nappa hangkamapal masugi I-20 car registration number SR2610 14 asi thawraga lakpadagi phabane gari adu check tobada gari adudagi fuse box da lolaga purakpa polythene da yomba sapon cap ani da hapa heroin powder gram kuntaruk amadi SP capsule nifuga taret gari da nablaba police taba sticker amadi press thaba sticker mariga phangle haukiba sahi lising ani taraga mapanda heroin number 4 Lallonlmba case kamari leinana tongan ba case ke da chena badigi police na phanar ba thituna lakhiba miyone mahak ngarang wang pong tawbada mahak na mai ka ba drug Lallonlmba dagi phanglakpa sendong na tata 407 amade Royal Enfield bullet Leire aidok jarakhe lona mahak ki drug Lallonlmba ki thabakta mahak ki tata 407 ki driver MD Safikor sahi kunga mapan apokba laikidraba MD Mujibur na chauna mateng pangi aidorak padage narcotic cell amadi commando ge apunba team na res chathabada Safikor ngarang numidang pung 13 minute tara taba adoite mayum dagi phabangam khe mangon dagi 407 tata differ amade plastic packet samaga tara thokna jomba heroin gram kungani thoi phangle atopa pau amadana college Ojasing February koni thoi dagi thabak Leppagi Khongjang Houragani haukiba kumja lisik ani kungi August tarukta Manipur lenga ki cabinet na college Ojasing da UGC ki tarit suba pay commission pinanaba yakrabajo haujik phawba pidana leiriba asi numit tarani ki manungta pidaba tarabadi thabak Leppagi Khongjang sangsilagani haina All Manipur College Teachers Association Manipur ki president M Lokendron afangdokre wafamasi ngasi Manipur Press Club ta pangthokiba pawmising unabagi thorom amada Lokendron afangdokibane magna makhatana hai Ojasing ki phangpham thokpa tarit suba pay commission asi cabinet na pinanaba ayaba pikiba tha daru khelaba phawbada pibidana leirabasu COVID-19 na bharap oidana mahiroising mahi tamba phangdana lakpa adugi yenglaga Ojasing na Khongjang tawdana class lawduna lakpane adumoinamak Ojasing Khangba ngmbgi wangmada Leire Ojasing ki pifam thokba tare suba pay commission pithoktana leiriba asi Ojasing bo usidabani amade namsindona thambane hiramasi ki matang da ngarang Imphal gi Oriental College ta tongan ba district ki mihut chingchaw na mifam amba pangthoktuna Khongjang asi changchanaba warep laukibane India da thunglakhiba US lanmi ama COVID-19 positive oiramle Indo US exercise juice avias ta saruk janaba gi dabak India da thunglakhiba US lanmi singi manungda ama COVID-19 positive oiramle haire joint exercise adu Rajasthan gi Mahajan Phil Fairing Range ta ningthauka namita gi pangthokpa hokibane haukiba thangje namita Suratgarh da thunglakhiba US group khudingmak COVID-19 test tauki makhudi ki manung amade COVID-19 aramba yabagi singnaba leibana quarantine tawduna thamkibane mak report laklaba matamda positive oire aiba khangba ngamkhibani mak hauzik isolate tawraga thamkhre aina paugi lekhulasina phangdorakle atopa makha tarakpa pau amadana Uttarakhand gi isawda lekhidaba mi masing kunthraga mathoi sukhre mi kanbagi thabak akanba mongda chathare Ahmed haukiba nongmaising nubita Uttarakhand unma paising ninghairatuna turenda tasilaba matung amuk maduna maram oiraga isaw thorakpadagi sikhiba migi masing kunthraga mathoi sukhre mafam aduda mi kanbagi thabak akanba mongda chathare aina Union Home Minister Amit Shah na phangdorakle ngasi asi bhaksang manga recover tawba ngamkhibaga loinana thauthok aduda sikhiba migi masing kunthraga mathoi sukhibane Tapoban Power Project ki tunnel singta hausi senbi kyak leramba jai aina thiba humbagi thabak chathari aina agency singda phongdok narakle
Chamoli district ki marung chanba mafam sing da labor tunnel sing da rescue workers sing da yamna kan mi thi bagi thabak sing pangthokle Rajya Sabha da ngasi Amit Shah na mi kan bagi thabak akan bamong da chathari aina phongthokhi bagi loinana Rajya Sabha ki member sing da thauduk aduda leikhitraba mi sing ki mafam da ikai khomna basu utke Lok Sabha da su Amit Shah na thokriba thauduk adu ki matang da center da yangchali aina phongthokhe Prime Minister masamakna thauduk adu hakthengna na yangchille Baragashida San Huranbada Lallonlmba Chenarmle BSF official ki mathakta charges thangatkre India Bangladesh ngmbgi sarukta San Huranbada Lallonlmba Chenai haibagi BSF ki commandant Sadish Kumar yauna atopa mioi taruk ki mathakta CBI na charges file tawkhre aina official singna phangdorakle CBI na case asi mamang sahi ki September 19 da paihibane CBI na charges file tawkhra mioi sing adudi kunthraga taruk battalion BSF ki commandant Sadish Kumar Inamul Haki Anarul Saik Golam Mustafa Tanya Sanyal Badal Krishna Sanyal amasung Rasida Bibine San Huranbagi thabak aduda Hakin mastermind ni aduga lemawripis aduna san adu mafam amadagi mafam abada puthok pasin tawbada mateng pangba miyosing ne makoina sansing adubo Murshidabad amasung Malda da jonbagi thabak chathai aina CBI na maral sire Agency asina makhata na thigal lupada hariba miyosing asina logi wangmada ngambgi ki saruk lanchillaga sanching joli habki chapchab evidence phangbangamle aina CBI na CBI ki wangangloi RG Josina phangtorak le bakoi ki matakta wangbong chathabada ayaba pinabegi damak mari leinaba court da aiba je pisinduna aijakre aire atopa yamna nungaitaba pau amada UP gi extend taruk sire taramathoi sokle Uttar Pradesh ki Jaunpur district ta ngasi jeep amaga truck amaga thongkai nabada miui taruk sikhibaga loina atopa taramathoi na sokle aina police na phangdokre Jaunpur ki additional superintendent of police city Sanjoy Kumar na phangdokpa matung ina thodok adu district sigi Jalalpur area da Varanasi Jaunpur highway da thokibane magna haiki truck amaga thongkai nabada da jeep aduda tonglakpa miui taruk khudakta sibaga loina atopa taramathoi na soke asokpa singdu manak nakpo hospital amade pokat kibaga loina Hauzik asokpa ahongi phibam luna leire haina mahna phangdokle ASP na aiki mesi minak nang libam miyosing adu Jaunpur gi Sarai Khwaja area degani amade makhoi Aroiba mthou mangam thorum ama Yaoruraga Varanasi dagi alakpagi lambi da laibak thiba thodok tu mayokna kibane thodok tu ki pau phangba khudak da police person sing thodok thokpham duda sangchin bagal loina nabi kanbagi thabak sathagi ainasu mahna phangdokle Nagalamrom da State Secretariat ki employee hompoga manga positive oire Kerala da State Secretariat ki tongan ba department sing employee hompoga manga COVID-19 positive orim lai aina official sing na phangdokre official sing du matung ina employee kaya positive orim ba thengna ki ba asigi matung administrative complex manung da staff masing tangkai em andana ba authorities na khangan khre Secretariat ki employee ba sing jamna positive oi ba asi mamang ki seul da pangthu ki ba canteen post sing ki election namaram oiduna oiram ba jai al department na singnare Secretariat ki darpar holda pangthokiba election aduda employee lising mari janirom na saruk yakibane Maragasida Kerala da mioi lising ohum chatran ipugani thoi nauna COVID-19 positive oramba thengna pagal loidana mioi tara taruk amasut leina asina maram oiduna sikre Aroiba da content sing asige marui ba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yangbir pupuna makpathaka chari channel asin adom da kanarabadi subscribe tawbidribasina subscribe tawbiram loinana like and share tawbisu kawbi kunupra makpo amukana tagachari